ahana muktada ngasi ekhigi thoramda Razina Thokchom bu taram nukseri tabiriba mayam punamaksu Razina Thokchom ne ikai khongnaba ukjari ngasi ge ekhigi thamjari ba thoramgi hiram oiriba wet Hengatlakpana Purakpa Cheitheng Singdagi Matou Karamna Cheksingani hairiba hiram siga mari lenana haibtare ihan handoina ekhina wet Hengatlakpa haibasi noikhalakpasi Matou Karamna kamaina lakke yam sara khanda kakthang lakpra natraga noikhalakpasi kamaina noikhalakpano haibitu suhan tung tham wet Hengatlakpa haise haujikan di lifestyle ama soirakpasina khwaidagi maru hana oye duga wet helakpana anaba khudingmaki haurakfamni samna haibada gateway of all disease mana uja oiraga masa marum samdok aga andopa anaba mayam lakpa aduga akoina BP wanga iba sidagi hauraga heart attack siguma makhal gi anaba singje BP singi hormone imbalance oirakpa haujikan di samna the baby planning amaktaba adudagi irregular period oirakpa hormone imbalance oirakpa sigumba sidanatana haidi liver kidney anaba khudimaki haurakpamse anoibadagi oirebako adubo si kamaina oirakpano haiba matamda khoina haidi mapangi junk food na hena pamna chanarakpa homemade se kaya pamaktaba timing leitabani khangde haidi coaching jalakpana ni khangde loirakpada dum chasalakpa sigumba lifestyle sorakpasine lifestyle ama change tawbiba lifestyle change taw haraga fajaba firo lairaga haidi upgrade tawbana taba choose a healthy food phaba chinja oina khalakpasine khwaidagi maru oi ahanbada hoi adu khwinga sigi thoramgi hiram sidasu yawriba wet Hengatlakpana Purakpa Cheitheng haibase aduna wet Hengatlakpa matamda porisi mahakna di laina kya amasu porai haibitare aduna hairiba noirakpasina wet Hengatlakpasina tholakpa laina sing sidi kari no haibidu sum tung thambiram BP, liver, hojikani cholesterol loi wangna redana anamba cholesterol, uric acid anaba khudimaks weight kat loina haidi mari leina reba haidi ahamda cholesterol wangamba natraga BP wangakpa tawraga sugar wangakpa sumai tawraga adum anaba khudimaks weight tagini haijaninge samna hairaba hoi somna haibirisi ngasigi leiriba anaba singsi anamba nang akhoi leiriba khunai sida hoju honglaiba chinjak sing haibatare ekhuna sarakpa matamda afaba chinjak si sabagi hainabisi khara thadurukpadagi oirakpani hain haibibani aduga hojik si makha chatharakpa oina hojik somna haibiriba wet Hengatpa haibisi Matou Karamna hengal ibano haibisi masigi ba maram sidi karina wegi khoina haidi samna haibada processed food ta loina pamna chanarakpa maida gi product si yam phatte bakery gi items breakfast mata or so khoina bakery gi item da ayukta samma bane chasan ba hotel gi puris kumba chasan ba dugi mota yumda ata gi tanna haidi roti horaga chabi basine hena faye aduga tumba matam wat ba haidi khoi haujikan di thengna tumma ga ngana hogatlaga adum sigi habit sem leidana tumba gi timing se 7 to 8 hours oirak tabse wet yenda haidi yamna mating pange ba du isada stress leiba hojik ti stress leitaba kanam leitre stress is wet yenda yamna mating pange stress eating stress leirabani na khoina snack se haidi healthy na tab unhealthy yam chaningakpa screen time na helakpa phone gumba yengba khoina hojik ti angang chin ngaire chak ama pijabada phone ama yengaga adum chabe habit se sum pikingai degi leirakpane adum chawrabu phone ama yengera akoina sima ama yengera poko natra kainom de adum chabe habit se si semdok piba adu isa active oirakpa gi chang yamna nemdarakpa physical activities da walakpa sigumba mayam sina oye aduga irregular eating habits akoigi haidi charning nga na pangcha chaba chaning draga na tokthokpa nomagi chara ani leibisi da aidi noirabani amuk wetana bani na chabe charoga skip tawrakpa calorie intake se walakpa masagi nomagi phangmam thokpa nutrients sing do phangaktraba sidumgoma mayam sina oire adu khoina ngasi thorum sigi maruebasi saba amadi thakpasina oigaduni duna hariba saba thakpasi checkinna saba khoina saga doribasi karino haiba munna khangche suki miting mathau tai aduna khoina haksang phana thamge amadi weight si adum maintain to thamge haba taragadi khoina me boina kari chinjak sagani amadi Matou Karamna thamgadagi haibidu sum thambi ai samlakpa 24 hour gi hajarake ahamada ising yam thakbiba akoi ising thakpasi yam kawe summer oirabo ising thakpasi yam kawe adugi mota mapandagi soda ni khangde hai mahi ni khangde leiraga thakpasi sigi habit se tawbidaba ising yamna thakbiba ko ising thakbiba sidana tan akona
breakfast se nomagi chara su yai chadra su yai khanba mi yam leiba adu skip tawbidaba breakfast se fajana adum chabiba sangom ama haidi sangi sangom ni khangde skim milk powder ni khangde nuts ama adum include tawbiba aduga haira chabirak pa yai oats kumba adum chabirak pa yai hojikti oats adum chanabi am oina adum chanare dan healthy oina aduga ado lunch aba matam sida akoina chak ti adum is khara charani aduga protein ama include tawbirak protein hairaga natural oibadani ko hojikti supplement kumba use aduga mayam lai aduna taba akoina nga charak pa yai yen charak pa yai dal gi family loina protein da chinge adu charak pa yai yerum charak pa yai curd kumba dum charak pa sigo amma che adum include tawraga chabiba adug evening dana kitang tumuraga or potharuraga tholakpa matam da kitang sabaguma chaninge hekta mapandagi chasanba noodles kumba chasanbe se sigi muhutta akoina yumda adum singju gumba sujaraga chaba yai homemade to ina best tawbiba evening snacks ju aduga nungdang sidana haidi adum marakta di ising adum thakpi gadabani ising thaon amutang khak thakadam nate 24 hours normal mioi bana yamdra 2.5 to 3 day adum thakpa yai pit adum thakpi ba nungdang da adum charakpa matam da ai ngasi di chak se khare henjaningre hai tardi atagi roti se plain oiba homemade ta yumdo in sembi raga adum chabiraga protein ama include tawraga haidi champut ni khangde aduga vegetables ama adum hain tawraga adum haidi chabi vegetables add to biba kawbidaba protein add to biba kawbidaba nomagi taita hai add to biba kawbidaba aduga nuts kumba sigumba se adum kawbidaba haira charakpa vegetables charakpa sina kanai sina akoida isada vitamins minerals fiber yam phangeba duduna diet te include to kawbigeno protein sina koi energy pi doine adagi akoigi isagi haidi mi amaga haidi weight noiramba amaga yang kang boy gera body weight height chahi se manaraktabi matung inna akoina chagada pa chang calorie intake se manarakte ba akoina first ta body mass index na BMI haib ama laye si se hana khangdo aga mi se noire ai se noire khangadi khangdo aga magi noma ki calorie maintain se kya chaba yai hana yengane ba 24 hour gi aduga samna ha my calorie se 1800 ni khalla se ba adudagi less amount da chabi ba aduga magi noma ki require ba balance diet amagi makhada magi carbohydrate ta ga ba chang lai protein lai fats lai minerals lai vitamins lai si loin mak se magi chang da chabi rakada ba oi ba ko adudi akoina haidi ma noire khaladi isana haidi hojikandi social media da yenga matau tamba yam kalleba aduduna side effect yam lae dumai to bida bisakta man apamba haidi mabu guidelines to bi bangam gada ba amada tana biredana my calories se kya maintain to bayai monda charak pa yai ba chang sina kya no si khangdo ga phajana to hanjaninge aduga akoina yang kangna bani na si se yam toina lae hojikandi chara helaga to ba e yaksang se numit mangani tarani da ngairi hairaga nangna bani kaina no ma chara ni lebi chara ama kak chaba chara ama sina champut ku mona silakpa si se am phatte skipping meal je akoi no magi chabam thok ani se chabi ga dabni aina ngasa haija gi bodo no magi pung ama khaidok piraga breakfast na ki am chara ka daba aduga lunch tana ki am chaba evening snack tana ki am chaba dinner tana ki am chaba laine mabu guidelines to bangam ga dabam to hanbiraga to mai chatlan jinge aduda sunatana akoina chara hela tarok pasina akoi chakhau sokpa da sathi ba makhal kya leye adudagi bp low oirakpa aduda sunatana khong khutse tang sidarakpa haidi isagi phangwam thokpa nutrients sing do isagi body part amta phangdrabani na dubu week 1 week 2 di weight se khara di tarangani chadrabana maram oiraga adubu week 3-4 surakpadadi magi no magi phamam thokpa amta phangaktabni hayeng kona di ising buk thakpada mathong hangdan aise karai digi laiba we no khangdana pangnoi da noire ne stress lakwa si am taweba ai ising kak tha ekem di chaja bana train ado magi diet tu da soirak pai ne mamangda si je haijaninge hoi aduga hosik mamang su Regina na panbikiba tumba watpana isada noirakpagi masa amsu dum oyen happy ki adu masigi matang da kitang sandong nam tang haibi ba yagadra ye tumba watpa se khoina nungdin da phugat lagi kai in khalba yaw ai nung nang tumawdrabani na nungdin tumage kai na lakpa yam yawe si sam batte no magi akhoi gi haidi isa se jo dum race 7 to 8 hours pibi da di weight gain si da yamna mating pange ba ko ado khoina tangai fadana thabak ne yada dana ngakang uibani haidi minute tara muktang uiba kay kadi kaso kaide nung dinda adubo nung dang da di 7 to 8 hours yam draba da aina tumbiyo na haijaninge aduduga
tumba hawalaga adum isado active oinaba ko yamna adum light oiba walking ni khangde adu natragana yumgi thabak na housewife kumba oirakpa sidi adungumba sangakpa nattabani na physical activity se active oirakna ba maidi thabak khang adum torpani kasu kaide adubu phamjallaga adum lairakpa haidi screen time dana helakpa exercise timing walakpa mi singse sidi yamdraba 30 minutes mukti adum ayuktani khangni mana phangba timing da walking gumba adum chatpiba sina enough oye aduga tumba 7 to 8 hours di tumbiyo hoi aduga hojik mamang Regina na stress leira kanda sa ba haidnus amak panbiki eduna akoina hojiki leiba na hasing je anambana stress si yamna hena leirakpa anxiety leitaba mi fauta leiraktre haiba yabagi film da laabani eduna hojik si leiriba stress and anxiety ji la akanda sabagi hainabi masida soirakpa haiba tare hena dum chasalakpa sarigi nungaibagi film da lakpum su leimaduna hairiba sina kadai fauba so alli haiba Sina sohan bahay se stress eating miyam tawe stress eating adu de stress lairabani na cha draga na pung cha daba charaga na pung cha ba adu degi haidi aise wakhal nungai trabani nungai na bahot na bada amu ahaw bada charakpa si se tobi da stress eating haise healthy rom da charakpa na trab healthy rom da thau thum yamba mapangi aise wakhal da di nungai na ba khot na ba si se yam phatte haidi samna healthy eating oina tobiyo aidi fattaba chinjak romda charaga chatkibase sina heleba stress da aduga aise wakhal nungai trabani na kitang nungai na ba nga saijagu screen time da ung la ani sima ma yenga kaukthokna ba hotna rakena aduda mu snack amu yoksalani yawdabadi kisi ayar sigumba myam sina ohelle haijaninge aduga nupi singi hauji yamna stress laira iba yum palaba matungda haidi PCOD PCOM sigumba kya haidi thengna rakpa sisina baby planning amaktabadegi masada haidi family nani khangde haidi masana haidi family da changa na haidi planning amadi pama ini do angang yakpa adunga maktaba sidegi stress lakpa su yam yawe aduda husband na gyan tabiba ma changi haidi mana lai se karino gaini college sama padanta na thopiraga monda lai se karino khotpa no anatraga na haidi weight management weight kakta halaga yaba su yawe fertility changwal amagana fertility diet adum happy ba kwa main taraga kup na hana thidok piraga karino da hana khangdok pitabida hana nang di du tawdrabani na modis adi tension stress am pisan bado sidai su weight gain orak payam yawe hoi aduga kanagumba myoi na ha kharanadi weight se hekta na bana ba matamda haksang sajil ji asukimtik tawba adagi kanagum kharana haksang sajil ji ka hina tawdurba su yai aigi diet ta phajana semaga yai haidina he khanabu sawitun haribasi animaksi adum kana brana tragana animaksi tuna chatlagan hena kana basi phangbra habdu sumtung thambiyo mi dugi makhayam pole mi do haidi aina sai du panjaki bado haidi isagi yungi haidi 24 hour thabak tawrakpa haidi housewife kumba ma di kasu potharaga laiba natte yungi koknom tawrakani adum wai ram teirakani wai sit wai ram loin tawrakani adu to exercise makhal amane ba ma do ade aduga akoina nga sai hajaki ba phamjallaga adum laiba mi yoising oidi ma do weight tabada haidi mateng pangna ba 30 minutes mukti adum walking oina adum chatbibak aduduga yam heavy da toxin basu mathau ta de isagi metabolism dugi matung inna weight se haidi magi diet tuga chatminaraga taraktoineba sumaina haijaninge aduga koina weight tana banena supplement gumba use tawrakpa sise tohaninge natural oibada loina phangiba ngaktaneba si dum charaga dum phajana maintain tohaninge aduga ngasai digi su koina sanariba wari myam sila kanda lifestyle si tatana dum yaudana ta leiraba aduga hairiba weight hengalakpasina maram oirakanda haksangi anaba kaya amasu adumuk lakpa aduna lifestyle amadi haksangi anaba nuaitaba singsigagi marisi asukimtik naknabra haibasini amtang thambiyo yamna naknaye akoina haidi isa se semdoke haidi lifestyle semdokpiyo haise akoigi haidi weight management gidati kaigino haiba matamda akoina haidi hana gi tinjak to afabada hongo o haibani dana sida akoina haujikan gi naha singi yamna thokpa ama mama mapana lakpa matamda counseling tawbiyo haiba matamda ngasi charaga khudakta nagadaba natte sigi wahi siam sijanaiba haidi red meat charamba yai ko ma mapangi yam tinjak pamamba yai kashum tawroida na chachanba sisi am phati khudakta charaga khudakta naba natte ba sisi na mamangda chakhiba tinjak myam duna kona monda narakpa mga oidin cholesterol ga wangi ba mayam se ko aduduna koina
ꯍꯥꯏꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯥꯔꯀꯥꯟꯗ ꯏꯁꯥꯁꯦ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯞꯇ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯋꯥꯈꯜꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯥꯛꯑꯒꯀꯣ ꯃꯔꯤ ꯌꯥꯝ ꯂꯩꯅꯩ ꯍꯥꯏꯁꯦ ꯂꯥꯛꯑꯒ ꯑꯩ ꯁꯤꯁꯦ ꯐꯒꯗ꯭ꯔꯥ ꯀꯩꯁꯨ ꯍꯥꯏꯗꯤ ꯐꯕꯨꯗꯤ ꯐꯒꯅꯤ ꯑꯗꯨꯕꯨ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯟꯕ ꯁꯤꯅꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯐꯒꯗ꯭ꯔꯥ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯗꯥꯎꯟ चलगा लाएबो अदुगा ऐ सिदगिरी केम चाररोय खोटलरोयना अदुबु इसाना ज्ञान ताबिरगा हाना नादिङै चाहिँ होय अहाउबसिदि खोजु चानिङिनि चानिङदम कनाम नते दुबु चाबा मतमदा इसागी फिबमदो ज्ञान ताबिरगा हाइदि मागी पर्सन साइज नि खंगदे लाइदि छाङा दो खितंग लेस ता चारकपनि खंगदे अदुम चमफुट सला अमा एड तौबिरगा खोना ngasi थाउ चाचलुर खंगलदि नोंगालगा अदुम अचम्बा अमा अदुम चारकपा तोइना हाइदि हप्ता अमदा ऐदि अहुमलक चाइ हाइबदो अदु कसु फबा नतेबा मन अमदा अनिरक कुंबा चाइ हाइबदि कसु काइदे अदु तोइना तोइना चासनबिदबा इसाना ज्ञान ताना चाबिबा पर्सन साइज से कंट्रोल तौबिबा सिसे मरु ओइना हाइना हाइजनिङे होय अदुगा हौजिकसि कनागुम्बा खरना दिनहा सिंसे अनम्बन हाइजब तारे वेट ताहनबा हक्सांगसि फजबा फिबम अमदा थम्मुसि याम पामनारे अदुना हारिबसि अखोइना सोशल मीडिया अमा हेक्तदा नत्रगना करिगुम्बा अखोइना तारु उरुबा अमदगी हेक्ता तौसिलुदना खितंग सोइबा यावबा हाइब तारे अदुना मसिजु अदुम थोक्तबदि नते अदुना सोमनसु अदुम मक थेंनारोंगनि हाइना खल्लि करिगुम्बा मिसकनसेप्शन खरा ngasiगी लेरिबा मयाम सिदा ख तोइना थेंनाबा मिसकनसेप्शन अमक हाइबिरगदि करिने हाइन हाइबिगनि सिरि याम तोइना थेंनाइए हौजि आई खक्तंग नते अनम्बा डाइटिशियन अनम्बा लोइन थेंनारमदोय माले कइगिनोदा हाइदि पोस्ट अमा उरगा और आइना साइजबदि यूट्यूब ओइगेरा हौजिकान्दी फेसबुक ओइगे इंस्टाग्राम ओइगे सिदा अपलोड तौबसि मोइनि गेंगनेबा मीन अतोपा 24 आवर दा माना चारैदुदि कइनो खंगदब मागी लंच नत्रगा डिनर अम ख उरगा मीना लेस अमाउंट दा चाइना मासु मतौ तमा दुम चारम्बा ओट्स फैना ओट्स ngakta चारम्बा माइ कैलोरी दि क्यानो खंगदबिदा सुदबिदा अदु माना अतोपा मी अदुना अतोपा हाइदि मनुंगदा चारिबा सिंगदुदि 24 आवर हाइदि थागलकपा नत्तबनिना करी करी कमाइ चारई दुगा ai ngasa हाइजै किदो मीगी बॉडी वेट हाइट खेनरकपगी मतुंग इना चागदबा चांग लोइन खेनरई दु मागा कॉपी तौरिबा मीदुगा हाना चारमी मीदुगादी बॉडी के कादि अमता मानरमोइबको हाइदि सामना हाइबदा हाइदि वेट तदसु अखोइ अनाबा मखल मखलगी हाना लाइसिंगसे हाना टेस्ट रिपोर्ट से हाना फजन येंगागा मा कोलेस्ट्रॉल वांगांगामगना कै कक्तोइनो सामना हाइबदा मा सीकेडी किडनी लेरमगना कै कक्तोइनो अदुम थाइरॉइड लेरमगना कै कक्कनी शुगर लेरमगना कै अदुगी म्याद मादि अनाबदो लेब्रा लेतब्रा सो कैसु खंगबा नतेबा अदुदना मीगी मतौ तमा चाबसने यामना सोए अदु सोअगा आई इसाजे समाइन तौरे आई समाइन तौरा वेट सुंता तादि एंगा साइजगिबदो चरा हेलगा के का तौरपा मीगी मतौ तमगा तौरपा अनाबा मयाम फॉर्म तौरे ई अदुदना इसाना थाजजबा ओदि इसादा हाइदि नोना गाइडलाइंस तौबदा नसाना पेलानि खंगबा हाइदि नुंगाइ जगदबा कोर्स नि खंगदे डाइटिशियन नि खंगदे अमा ताना बिरगा को इसा मेंटेन तौरगा चमिना जहनिंगे इसा इथंदा तौबसी यामना खुदोंथि अदुगा नोइरबनेने हाइदि आइदि वाकिंग द पुचेन चेलगा चाबा हाइदि पुकक कखिबसे सिसु याम फते नसागी कैलोरी दो मेंटेन तौर चाओ नंगना कखिबा मयामदुना कोना इफेक्ट लोइना लाक्तोइने समाइना हाइजनिंगे होय अदुगा मिय अमना वेट सी हंदग्रबा मा नोइरमबदगी वेट सी मसागी लेवम थोकपा वेट ता BMI का चानना लेरे अदुगा हारिबा मिय सी वेट सी हेक मेंटेन तौर थंबा ngमदबजिसु अनंबा अदुम थोए हाना खले अदुना हारिबा वेट मेंटेन तौसी मतौ करमना तौगदगी हेबदु सुमतंग थंबियो माना नॉर्मल वेट तो लाइखरबा हाइदि इसागा चानाबा इसी बेचे पेंजरे आइगी BMI सिगा चानारे खलरी अदुगी मतुंगदसु आइसीमा लाइखरेना लाइथोकपिदबा वेट से अदुम चेक तौबिबको फर्स्ट दा अदुगा हेल्दी फूड चाबिबा हेल्दी ईटिंग ओहनबिबको अदुगा इसादो एक्टिव ओइना लाइबिबा आइदि माना हाइदि अवाबा कया अमा थेंनारगा माइ वेट तो तारकपनिना माना अदुदा थेंनागिबा अवाबा म्यामदा अदुम निंजंग बिरकपा माना कैनोम तौगेदो आइगी मागी गोल दो मागी तौगिबा गोल दो आई क्या वाखी खोटखिदो हाइदि माना दो थेंनागिबा म्यामदो निंजंग बिरगा आई कमाइना चारकनी खोटकनी दो अदुम हाइदि इन हाइजगी अहावा चारकपा मतमदसु येंगागा चाबिबा नसागी पर्सन साइज को नॉलेज खरदि लेरमने मा अहामबदा मागी गाइडलाइंस अमगा तानरगा तौराबनिना अदुगा एबॉइड ओइबसिंग चारसु हाइदि सामना हाइबना ngasi फास्ट फूड की आइटम से जासलुरे खंगासु ओवर ईटिंग तौबिदबा इसाना ngamba चांग खरदंग चाबिबा अदुदा इसा कोना नारकपा खोपदा मी यावदै नतबनिना ओवर ईटिंग तौबिदबा अदुगा
ꯆꯥ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯆꯥꯔꯁꯨ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯊꯥꯎ ꯑꯃ ꯆꯥꯁꯟꯕꯗꯣ ꯇꯧꯕꯤꯗꯕ ꯑꯗꯨꯝ ꯑꯆꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯔꯛꯄ ꯏꯁꯥꯁꯦ ꯇꯣꯏꯅ ꯑꯗꯨꯝ ꯗꯤꯇꯣꯛꯁ ꯇꯧꯕꯤꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯗꯤꯇꯣꯛꯁ ꯌꯥꯝ ꯆꯠꯅꯔꯤ ꯇꯨꯝꯃꯦ ꯍꯧꯒꯠꯂꯛꯄꯒ ꯗꯤꯇꯣꯛꯁ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯗꯨꯒ ꯏꯁꯥꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯕꯤꯌꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯃꯇꯝꯁꯤ ꯑꯀꯛꯅꯕ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯡꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯍꯥꯟꯕꯗ ꯍꯦꯜꯠꯇꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯏꯁꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯅꯥꯗꯕꯁꯤꯅ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯅꯩꯁꯤꯅꯤꯀꯣ ꯍꯛꯆꯥꯡꯁꯤꯅ ꯑꯗꯨꯗꯨꯅ ꯏꯁꯥ ꯐꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯦꯜꯗꯤ ꯏꯇꯤꯡ ꯇꯧꯕꯤꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯕ ꯑꯗꯨꯒ ꯏꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯄ꯭ꯔꯤꯚꯦꯟꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯍꯥꯏꯅꯩꯅꯤ ꯏꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯏꯕ ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤꯁꯦ ꯖꯪ ꯐꯨꯗꯅ ꯍꯦꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯁꯦ ꯍꯨꯒꯨꯝꯕꯅꯦꯕ ꯑꯗꯨ ꯆꯥꯁꯜꯂꯒ ꯅꯥꯔꯛꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯑꯣꯚꯔ ꯏꯇꯤꯡ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯏꯠ ꯍꯦꯜꯗꯤ ꯐꯨꯗ ꯑꯦꯟ ꯁ꯭ꯇꯦ ꯍꯦꯜꯗꯤꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯣꯝꯒꯤ ꯃꯇꯝ ꯆꯤꯜꯂꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯅꯍꯥꯔꯣꯟꯒꯤ ꯈꯣꯟꯖꯦꯜꯒꯤ ꯊꯧꯃꯤꯒ ꯎꯅꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯁꯨ ꯍꯦꯟꯅ ꯑꯐꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ